ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠꯅ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯑꯣꯏꯕ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯇꯥꯛꯀꯅꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯑꯣꯏꯕ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯄ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯗꯨꯅ ꯅꯪ ꯃꯁꯛ ꯇꯥꯛꯀꯅꯤꯕ Hey guys, ngasisu ahal laman ipa ipugi takpi tambirakpaga loinana aina nungairaba wari ama puduna laksari wari ase miyam pulap amutang taminasi aikhoigi nupa macha ama mase lamchat sajat wangang sangang yamna phajaiba mioiba khudingmak pu respect tawduna chatliba ko afa fatta phajana masak khangiba magi macha nupa chahi nipang khakta suwa ma leijaiba noma sumna macha nupa aduga maga bazar chatpasida ngasaigi nupa ase ngauchat naraba nupa ase phangnabaniba masina ko nupa adugi maramda thi na ngangbaniba abe thi na saibaniba madu jairaba kanda ko ngasai magi macha nupa chahi nipan khakta subado maduna khanbaniba karino egi babana mana asuk thi na ngangliba asuk thi na chairiba se karisu paukhum pidriba se karisu ngangdriba se ngasai ngauchat naraba nupa do mana thi na chaiba khakta natana madu khakta magi wangang sangang se lepteba Sagi nupa asegi mama mapa machan macha singi ka pukhatlaga ko ming palaga ka thi na chaibani ba madu phabo ko nupa ase karisu khomdeba tumina chatliba asum ngangduna leiraga su ko mana nupa adogi maramda thi na chairaga su ko nupa adona sungkong khomdeba dagi angauba ngauchatnaraba nupa ado ninghangreba ma karisu ngangdreba aduga mapa macha ase mamang thana chattuna laeba laglaba kanda ngasagi maki macha nupa chahi nipan khakta suriba aduna mapa adu da hangbani ba Baba karigino nang nasuk thina nangonda chairaga nangi family gi nangi mama baba gi puno ki maramda suk thina nganglaga nangna karigino wangang wahai ama phawwa haidribadi karisu amata khumdana laglibadi masi hairaba ganda ko sagi nupa aduna haibani mama cha aduda masigi paukhuma se ayumda yauraga nangonda pigani haina aduga mayum yauraba ganda ko ngasagi mapa asina ko ekhoigi phiron amotpa ama ko putholaga macha aduda pibaniba piraba kanda macha aduda mana haibaniba masigi phi ase phiron ase nang lit lu set lu haina madu hairaba kanda macha aduna phiron dogi amot podo ubada ko mapa aduda mana haibaniba baba karino tawriba sebu masigi amot pa phiron ase seladi ai isa su motlani ai isa se fajana motlagani masi hairaba kanda mapa adusina hairapa khumlakpa paukhum ase fajana munna tabiwa masini aina nangonda tambiningliba takpiningliba se ngasai nangna hairiba masigi amotpa phi ase masi setlaba kanda nangna sa mot kani haina matau asumna ngasai lambida ekhoi bazada thengnarakpa nupa aduna ingonda thina ngangliba thina chairiba do mana chairiba aduda aina su hangkatna mangonda thina chaiba thoklagadi maga aigagi khetnaba se karino aisu magumbaga chap manai aisu mana motle haiduna aisu amot pada chongthabaga chap manai mana motle haiduna ai motpham thokpra maram asina ai tuminna lakpane masi hareba kanda ko sagi macha do gyan tareba masigi wari ase masi libagi maram ase masigi makhada ko akhoigi point yamna leiba tamjaninga yamna leiba akhoi noigi punsi da ko kana gumba amana habedi nangonda thina ngangle chaire khalasiba akhoi dum hainaiba mana thina ngangmandabadagi aise isana isa control tawbangamdabadagi aina su thina chaithokra aina su thina ngangdhokra aina nangna thina chaithokiba thina ngangdhokiba do madu pomado nangna sada laiba nasagi control la laiba kana gumba ama mot le haiduna ko nang su magumna amot pa thabak tawragadi ko nanga magi gai khena base kari su laiteba kana gumba amana thina ngangle haiduna ko machinda wangang sangang da ko bevar yaudaba afa fatta khangdabida migi maramda thina chaire khalasiba ko nangsu maga manana karigumba thina chairaba mana ngangle haiduna nangsu fattaba tahaidaba wangang sangang wahai nganglaba ko nangsu maga chap manaiba maram masina ko masigumba kaya ase nang aigi ko thangnabada khangde laikai da khangde mioi mya ama leiba ko masigumba sidagi ko lathok na layoba amot pada chong tharagadi ko nang so dum mot kaniba masi kai dongai da kaw ganuba masi hairaga ngasigi wari ase matang asida loisinjare wari asida kari tamjaba ngambage kari khangjan bangam gabe ngambage haibado comment section da comment tawduna takpirau aloibada
ahal laman ipa ipugi takpi tambirakpaga loinana nungsibiduna aigi wari ase nungaibiba thoklagadi nungsibiduna channel ase subscribe tabiramu thengnarase aigi mathangi video da matam adu phawgi damakta kainarasi bye bye.